Paliba laingak asina numit khudingi scheme laukthokpagi hainabi leire okram ibobe hauzik paliba BJP na lusingba laingak asina nungti numit khudingi scheme laukthokpagum taurai scheme laukthokpade lai luribadi thabakto onthokpaduni haina hanagi chief minister okram ibobi na phongdokre wafam ase ngasi pasoi assembly constituency ge MLA AK Mirabai gi apokpa akoizam ibocha laikhidabage chahi 13 suba ningsing thoramda wangang laduna phongdokhibane Taubungkhok awang lekai sanabungda pangthokiba thoram aduda state asida ahanbo oina pasoi assembly constituency gi miyamda ahanbo oina napsagi lifetime card sing yanthokhe thoram aduda hanage chief minister okram ibobina makha taraduna phongdokibada center amadi state ta paliba BJP na lusingba laingak asina tongan ba scheme kaya nungti numit khudingi laukthokpagi hainabi leire Mamang thakta Congress Party na tauramba thabak singi saruk ama phauba paliba laingak asina tauba udre National Food Security Act yauna tongan ba thabak kaya Congress na haudoktuna thabak to onthok lambane haidi ba thabak sing asi natraga scheme natraga khongthang amatada BJP na lusing ba laingak na tauba udre Congress laingak matamda minority singidamak thabak thoram kaya paikhatuna kana ba phanghankhe amaromda lagliba mikhal asida state asige Laingak londa chauna ahongba ama lakani haina mahakna phongdokhe Manipurda community hall singna lampak tumhan khraba tungda turel khongnung paisilak flood plan zoning eki wangmada turel khongnung da community hall kaya marum sajil lei lamda masida nongmage mising yambagi chang hengalaktuna lam lainaraktabadagi khudong sadaba mayok naraktuna mapungoi na tampaki mafam singda lariba lampak singda community hall paktak nana sajinba thengnari ngai cherak asida Turel khongnung da phauba logi wangmada community hall amadi tongan ba structure sing sajinduna turel gi mahausa ge khalda chauna akaiba pire lamdam asida maruoina Imphal da missing yambagi chang lepa leitana hengalaktuna sumang thelong ningthina leraktabadagi thogdok wathok thorakpa matamda khudong sadaba mayok narakpadagi haukiba chahi 10 romgi mamangdagi laikai da lainariba lampak singda community hall sabagi chanabi ama lakhe Thogdok wathok thorakpa matamda community hall sing asina sumang leijadaba miyoi singda khudong saba pirabasu laikai singda sanabung oina leramba lampak sing mangan khibadage angang singna ngayak sanajanabagi mafam phauba leisilaktre masigi su mathakta internet amadi technology gi matam oibana angang sing chen songduna sanabagi mahuta mobile da laisu nabagi changsu lepa leitana hengalakle matam amada laikai khudingi sanabung kangjaibung matik chana leramba maramna National amadi international gi thakta maming leirapa sanaroi kaya marum lamdam asidagi leptana puthokpa ngamlebane adubu hogjikte haurakliba angang sing ase piklingaidagi hauna sana khonabagi lam asida semgalakadaba adu sanabung marang kaina leiraktaba maramna sanaroi puthokpagi changsu hantharakle asumna lampak sing musilaktuna khunai asida achauba jaitheng ama piringai cherak asida Imphal phauduna seliba Nambul Imphal Kongba Iril Khongman na chengba turel singgi khongnungda community hall kaya sajinba sina turel sing asigi chelda apanba piduna mahausagi khalda chauna akaiba pire Nupisingna Luhongba Yaba Chahi Hengathanbagi Matangda Chayetnaba Lakle Nupi macha singna Luhongbagi Chahi 19 dagi 18 da Hengatbagi proposal ama government na ayaba pikhraba matungda Muslim body amana khongthang asibu yakhidabaga loinana Congress na su madu 2022 da implement tawroidabane Hairakpadagi hauzik wafam asigi matangda Chayetnaba Lakle Nupisingna Luhongba Yabagi legal sahi 18 da Hengathanbagi khongthang asigi matangda Jamaat Islami hinna nungnangba phongdokhre statement amada JIHK president Sadatullah Husaini nahai India da Nupisingna Luhongba Yaba legal sahi 18 da Hengathanbagi basi achumba amasung wakhal leibagi matau utpa khongthang ama oiroi Hauzik Nupisingna Luhongba Yaba legal sahi 19 oigadabani haibasi malem pumbana yana duna leire Usaini na makata na hai Luhongba Yaba chahi 18 da Hengathanba asina mama oiba yabagi chahi hengatlagane fertility hantharagani amasung mama sing amade nauna pokpa angang singge masa fahangani haina government na thajare adum oinamak hauzik fangliba betana di wakhalon asi sawate aikhoi gi leibakta mama sing amasung pikliba angang sing masa fatribasi Lairaba amasung masi oiba chinjak sadaba natraga sabada mapung phadabadagine Lairabagi phibam amade healthcare gi khudong chabasing hauzik leriba thak asidagi hendrabade Luhongbagi chahi Hengathanba sina health indicator sing phaganhanba ngamloi
Husaini na hai chahi nongna luhongbagi changwangba state sing da fauba fertility rate sing hanthaba ui maram aduna nupisingna luhongba yaba legal chahi kunmathoida hengathanbana makhoige masa phagalhangani haiba wakhal ase lali amasung empirical data nasu masi sawate Twitter post amada Husaini na hai government na law ase hathu pass tawbagi mahutta community leader sing amasung subject matter expert singa dialogue chatharaga issue asigi matangda pumnamagna yanaba ama purakadavane congress na su hauzik law asibu chanahanba haibase matam nganmalli haiduna hiram asigi matangda hana awareness lahenba mathoktai haina phongdokre party asigi lusingba PC dambaram na hai nupi masa sing luhongbagi chahi kunmathoida hengathanba amasung nupa masa singisu chahi ase ohenbagi wafam ase debate tawnaduna leirivane aihaki wakaldade luhongbagi chahi ase nupi masa sing amasung nupa masa sing animag chahi kunmathoi ohengadavane tawigumba sung MN tawba law adu 01/01/2023 da natraga matungda chanahangadavane kumza 2021 chahi asida luhonggadaba nupa macha amasung nupi macha adu chahi kunmathoi suhanbana makhoida kanaba kaya laigani haibase khanghanaba chauba educational campaign ama sathagadavane aroibada tabiriba pumnamakpu thagachari